Manipur Top Trending News na tungan-tungan ba wala ba source dari lokot jaraga mata-mata di oiba maru oiba ipaw sing patukan khangam jari ngasi megi tarik tara gani thoi Tuesday nimit ki ipaw sing gi maru oiba update bijari laingang na Bisnupur district ki Tronglaobida ki laikai sing ngak senba ngamdrabra Tronglaobida maning laikai gi lanjanari ba IDP ani ki yumda bomb pit toromle regional party natana Manipur kanana ba political party amata leiroi Rajiv Kumar su tawnada ba Jogam Liberation Front की Commander in Chief फारे Indigo Imphal की Manager की युमदा bomb लंचलम ले Excise Employee सिंगना में तारा गनी पांडा की मतम का तबासिस walk strike संक्षी लगनी हायरी Commission of Inquiry Manipur Violence 2023 की Headquarter होंगले Proxy war नमिचम अमासुंग अंगांग हाटपत लेपु इरोम मैजाव पाव संतोक न पिजरी आहान बता लेंगांग ना बिष्णुपुर डिस्ट्रिक्ट की Tronglaobida की laikai sing ngak senba ngamdrabra Tronglaobida maning laikai gi lanjanari ba IDP ani gi yumda bomb fit torom lehairi mamang thagi taruk amasung tari kilona ba ahingi nongyai matung pung amaga minute manga rom tarpada Bisnupur district ki Moirang police station na kon ba Tronglaobida awang laikai da leiba mangal ngamba oinam gi imungda kuki terrorist na mapangan kalaba bomb ama kapsilatuna imungda pokhai rakpadagi mamana konduna tumliba pikliba angang ani bomb machena panbadagi laikan nabada kanbang ngamdan laikidaba amasung angang anigi mamabusu bom machina panbadagi laikana khiba thogdokpu yaningdaba phongdok tona miyamna akanba khogjang chakilakpadagi laingang na curfew amasung internet fawba thingjiduna laksindaba hona khraba matung Tronglaobida maning laikai gi guru khana haina khangnaba mafumda leiba lanjena khraba IDP miyoi anigi yumda mapangan kalaba bomb sing fit tawduna thamlambana Manipur laingang na district asigi Tronglaobida gi laikai sing ngak seba ngamdrabra habi wahang hangnarki Moirang police station gi jurisdiction manung chaliba Tronglaobida maning laikai mafamachida leiba mi leinadra tongan tongan bayum anida mapangan kalaba improvised explosive device IED sing fit tarombe haibagi paw phangbatagi paw siasina khongul lirubata phanglaki report sing hai IDP sing asi laika asida leiba ningthaujam ibomcha chahi yankhai ga taruk amasung konjengbam rambo chahi kunthra ga taruk apokpa laikhidraba ke indugi yumda fit taromani makoi anigi yum ani sigi manungda amagina yo na bar panba Hongnao ama lansilatuna ID adu wire na battery da connection tawraga pokai hanaba thawang tormani yum amagina mamang thongi pardagi fida ponsilaga plan tormani hairi thawdo aski paw tabadagi police na bomb disposal squad ki expert singalune na ngasi numit yung matungda bomb fit tormliba emung ani sida kulai thuna changsilatuna bomb ani dugi ibam mengsinaba tangsinkre ngasi numit yung ba matung pung 12 minute nifuga mangarom tarpata pokai handana lokhoki hairi Thongdo asigi paw tabadagi Moirang police station da bomb sing adubu hakthingna na miyoi singa report tawkibani report asi phangla matungda police station asigi officer singa lusingba personal sing yum ani si tamna latuna yengsinbada report asi achumba oirambadagi panthadana Manipur police department ki bomb expert sing bu control tarukiba criminal investigation department CID technical gi SP da paw pirakibani Moirang PS ki maikei dagi bomb sing asi yari makai atu matamda pokhai halaktringai da dispose tawduna lauthok pinabagi damak CID technical gi makhada laiba bomb disposal squad ki expert sing thabirnaba harkibani hari mapangan kalaba IED ani fiterm liba yum ani si laiba Tronglaobida maning laikai guru khana hari bom masida maitegi yum yangkhai rom dayamani laikai asi chingya ga nagna laiba kulni me ahum 2023 dagi tamtirba lal asi haukuna kuki terrorist na kul asigi yum khara mai thaba horpatagi laikai asigi miyoi sing lanjena duna relief camp singda sangjapum lawlibani jailaksida handak Nimit kharani ki mamangda relief camp sing da sangjapum lawkliba miyoi singi maraktagi kharadi laikai asita leiba yumda hanjinna ba thorang tarutuna tractor sinaga narak mongsong amasung napina singba sengdokna ba hoidokpagi thabak chathaba horabani hari IDP oirgi ba khunja singa hari ba thorang asi tarupadagi soidana laikai asita leiba yum singi yumbu sing hanjilaktuna mausagum leiragani habagi bomb ani asi yum ani da fit tawduna yum sing adubu thugaina ba honan ba oiragadra natagana mamangda irang khawku matamda fit tarumba oigadra haibasu hangnya oiri matam khargi mamangdasu saiton nganu kon da leiba lanjina khibagi mi leinadaba yum amasung bom pokai handuna amanga ta thokalamba laikrabani thawdo asi thokle tabdagi yengba lakna khiba miyoi singasu amuk hanna bom amaga kai halutuna nupi amaga nupa amaga bom machena paduna sokhiba thawdok laikrabani hari amaromdana lakiba 2027 da tawgani haiduna leiliba general election asi Regional party natana Manipur kanana political party amata leiroi hairi National party amatana iripa kaloi Regional party natana Manipur kanba ngamloi political party leiroi haina lamdam sigi regional party ama oiriba
Democratic People Front DPF की President Dr. Narengbam Rajiv Kumar na phongdokre wapam asing asi Imphal gi MG Avenue manak laiba hotel yaifabda Manipur gi tungan ba AC singdagi DPF da changlak laba mioi sing taramna okpagi thoromda harom mapugi warol phongdoluduna mahakna makhatana haikibada lisang sinda National Party singi lengak miamna yengkhre leipak nungsiba watpa National Party na aranba thaong ngakta chathaki idam damsida sahi ahum hena awa jaitheng nanglaba phawda lengak ki isu nathaiduna leiri leipak kanjanaba tangai fadana lamdam sigi regional party oiba lengak ama mathau tare National Party na Manipur kangani haibasidi thajabagi wangmoda leire idam damsi kanjanaba regional party na lengak jaba lamdam ama semasi haina phongdorkre atopa political party singda hana mikhal mai pakiba amadi mai pakidaba amata party sida yahonde awonba Manipur amagi damak mating leiba mai pak nungsiba anoba mirep nakta kumja 2027 ki mikhalda mirep oina puthokani DPF na lamdamsida manung mapan naidaba white political party ama oina thabak tawani mikhalgi matamda sel yenba chaksa haijanaba sana yunaibagi culture ma lairibasi thadoksi masina makhatana chathakrabadi Manipurgi tunglam chatsi tamangamloi afaba asengba mihut khansi kanagumba sel lejadaba maripak nungsiba maripak kidamak mathaudang pangthokningba khudingmak DPF na taramna okna ong launa hangduna leiri DPF asi mioi khargi nate awonba Manipur ma puraknaba amata ngairaba miyamgi oiba regional party ni party asida thajaba thambiduna nungsibiduna mioi kiana yawbirak pasimak taramna oi akoi pun amata oina tatminaduna chakhatpa Manipur amagi damak regional party gi damak khong thanglasi haiki ngasi excise employees singa me tarani pandagi matam kaktaba siswak strike changsilakani hainasu Manipur lengakna masi makhada leiba excise department ki employees singa revised pay ROP 2026 pigani haiduna kyara khana thajaw pikhrabasu hojik phawda thabakta onthoktabdagi All Manipur Excise Employee Welfare Association na thasigi tarani pandagi hauraduna lengakna thabakta onthoklagani haiduna thajaba hanjin pikhraba demand asigi matangda chap chaba thabak lakhalaktriba phawba matam kaktana siswak strike sing khongjang changsilagani hari Imphal gi Indigo gi manager yumda bomb naksilambe hari ngarang numitang amasung ngasi ayuk kilona ba ahingi nongyai pung 12 minute ifuga mangarom tarpada Imphal East District ki Kongpal Khaidem Laikai da leiba Indigo Imphal gi manager ni haiba Ningthaujam Sunil apokpa laikidaba L chawbagi yumda sakhangdabasingna point 13 ki high explosive grenade ama langsilamle hari grenade adu mahaki rhino na khaba wall phausilaga ka manungda tarki adubu pokhai khide hari thaudu asiki pautablagi police na bomb expert singa loinana laktuna ngasi nungalamdai pung ani ga makhairam tarkpada lokthokla matungda Prompa PS ta sinakhre hari nupi macha singdi lairik tambagi mathau tade Bihar gi education minister na asumna hari handakta Bihar gi education minister gi phampi khraba BJP gi luchingba Mithilesh Tiwari na nupi macha singdi lairik tambagi mathau tade yumda leiduna mateng panggadabani khongjang changsin badusu yawridabani haina phongdok lubadagi chawna wathok oire hari thorom amada miyamda wangangbada mahakna wafumsi phongdokibani education minister Mithilesh Tiwari gi wafumsi opposition party sing yauna maikai kyadagi yaningda phongdok narakli social media platform singda minister Mithilesh Tiwari bu miyoi kyana yaningda phongdok pagalonena education minister ama oiraga masigumbu wafum nganglibasi larik haitaba amasung laisu khangdabagi khutamni Bihar da lariba BJP gi lengak asigi pandamsi population gi chada yankhairom chakhumda thachin khiba dura hangnarakli minister Mithilesh Tiwari gi wafumsi lana chakhibani mahagna hainingbadi nupi singi right ti lengak na pigadaba oibna lambida thoktuna khongjang changsinbada yawhaningde habani haina mioi kharanasu sengdorakli Manipur da khongjom dena lakpada Manipur gi state anthem sakpagi muhutta national anthem sakluba kana amatana claim tawba ngamkidrabasu Tamil Nadu da wasak lawagi thoromda Tamil anthem saktrinaida bande matram saklubagi wathok oire hari Chinaida ngarang pangthukiba TVK gi Vijay amasung cabinet minister sing wasak lawagi thoromda Tamil anthem gi mamangda bande matram sakhan khibagi damak chawna wathok oire hari Tamil anthem gi mamangda bande matram sakhan khibasi Tamil Nadu ga chunade bande matram hana sakhan bagi practice asi matungda Tamil Nadu da amukhanna thokhan danaba honagadabani haina TVK da Sogalakuna lengak sembada saruk yakiba CPI amasung BCK na akan mamong da yaning da phongdora kre TVK gi maikai dagi Tamil anthem gi mamang da bande matram sakhan basi pamde haina
मांगचौनना गवर्नर हाइजाबा लाइख्रे अदुबु यूनियन लाइंगांगना मसिगी मतंगदा सर्कुलर थोक्तुना चटनबा होनख्रबनिना गवर्नर सु मदुगी मतुंग इना एक्ट तौबा मथौ ताय हाइना पाउदंबकी हारि अदुबु टीबीके दा सौगलिबा पार्टी सिंगदी स्टेट असिददी तमिल एंथेम ना हेना मरु ओइबा वाफम लौई हारि वांगनुपो की नुपी मसा अनिदा रेशियल अटैक चथाखरे हारि न्यू दिल्ली दा लैबा नागालैंड अमसुंग असम की नुपी अनिदा रेशियल अटैक चथाखिबगलैना नुपी अनि असिगी फी सिकाइदुना फिजिकल एसॉल्ट अमसुंग मोलेस्ट तौरबले हारि थौदो असिग मरि लेना दिल्ली पुलिस ना थी हुंबगी थबक चथाखिबगलैना सीसीटीवी की मतेंगना चेनाबनी हाइबा मियोय मरि की मसक खंगदोक ngamkhre अमसुंग कोलकाता पुलिस स्टेशन दा एफआईआर अमा रेज तावे हारि वीडियो सि पाउदम बदा सोइखिलाम की यार बसु ngapi gani amadi makhatana chine asibu support to wi haijiri